ꯅꯣꯡꯃꯗꯣꯜꯗ ꯅꯤꯡꯊꯤꯅ ꯉꯥꯜꯂꯝꯕꯤ ꯊꯥꯖꯗꯣ ꯈꯪꯍꯧꯗꯅ ꯄꯥꯏꯔꯛꯄ ꯑꯃꯨꯕ ꯅꯣꯡꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯣꯏꯁꯤꯟꯈꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤ꯫ ꯊꯃꯣꯏ ꯑꯄꯤꯁꯛ ꯑꯗꯨꯁꯨ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯃꯤ ꯇꯁꯦꯡꯅ꯫ ꯑꯩ ꯃꯉꯥꯏꯔꯦ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡ ꯆꯨꯝꯒꯅꯤ ꯂꯩꯔꯝꯕꯤ ꯅꯨꯔꯩ ꯑꯗꯨ ꯇꯝꯉꯥꯟꯕꯗꯨꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯄꯣꯛꯆꯩ꯫ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯇꯝꯉꯥꯟꯕꯗꯨ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯃꯥꯏꯗꯨꯕꯨ ꯀꯗꯥꯏꯗ ꯄꯥꯟꯒꯦ? ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯅꯪꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯁꯥꯟꯅꯔꯝꯃꯒ ꯅꯪꯅ ꯑꯃꯨꯛ ꯑꯁꯨꯝꯕ ꯁꯥꯒꯤ ꯈꯟꯗꯨꯅ ꯐꯣꯟꯒꯁꯨ ꯇꯧꯔꯛꯏ꯫ ꯕꯦꯝꯃ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯀꯥꯏꯕ ꯈꯔ ꯈꯪꯗꯧ꯫ ꯅꯨꯄꯤꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯗꯤ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕꯅꯤ꯫ ꯍꯣꯏꯅꯦ, ꯅꯪꯕꯨꯗꯤ ꯈꯔ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯒ ꯑꯁꯤꯃꯁꯨ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯅꯥ ꯑꯃꯅ ꯁꯥꯟꯅꯔꯛꯇ꯭ꯔꯤꯕ ꯃꯤꯅꯤ ꯑꯩꯁꯦ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯈꯤꯕꯒꯤ ꯅꯪꯅ ꯑꯩ ꯁꯥꯟꯅꯕ ꯉꯝꯕꯒꯤ ꯋꯥꯅꯤ, ꯈꯪꯉꯕ? ꯅꯨꯔꯩ ꯑꯗꯨꯁꯨ ꯁꯥꯎꯔꯦ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯄꯣꯛꯂꯕꯁꯨ ꯃꯍꯥꯛꯁꯨ ꯍꯥꯏꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝ ꯑꯅꯝ ꯀꯟꯕꯤ ꯑꯣꯏꯗꯨꯅ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨꯕꯨ ꯇꯥꯗꯕ ꯃꯈꯩ ꯈꯨꯝꯂꯛꯏ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯌꯥꯝ ꯇꯧꯅꯤꯡꯗꯨꯅ ꯇꯧꯔꯛꯄ ꯅꯠꯇꯦ꯫ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦꯅ ꯇꯧꯔꯛꯄꯅꯤ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯍꯟꯗꯣꯛꯎ ꯌꯥꯝ ꯊꯨꯅ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯒ ꯇꯤꯟꯅꯕꯗꯨꯗ ꯅꯨꯡꯁꯤ ꯈꯪꯗꯦ ꯅꯨꯡꯁꯤꯗꯦ ꯈꯪꯗꯦ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯗꯣ ꯇꯧꯁꯤꯟꯅꯕ ꯅꯠꯇ꯭ꯔꯥ? ꯂꯣꯏꯅꯕꯅ ꯑꯩꯒ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯤ, ꯑꯗꯨꯒ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯏꯃꯥꯟꯅꯕꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯆꯩꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ꯫ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯩꯅ ꯌꯥꯗꯨꯅ ꯑꯩ ꯌꯥꯖꯒꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯩꯂꯩꯁꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯇꯝꯉꯥꯟꯕꯗꯨ ꯐꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯏ, ꯑꯗꯨꯒ ꯑꯁꯨꯃꯛ ꯎꯁꯤꯠꯇꯅ ꯈꯨꯝꯃꯤ꯫ ꯅꯪꯅ ꯃꯤꯉꯣꯟꯗ ꯇꯧꯈꯤꯕꯗꯨꯅ ꯃꯤꯅꯁꯨ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ ꯍꯥ? ꯅꯪꯒꯩꯒ ꯂꯣꯏꯅꯕꯗꯣ ꯊꯥ ꯐꯥꯕ ꯅꯠꯇꯦ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯁꯤꯟꯅꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯄꯥꯝꯃꯛꯄꯗ ꯅꯪꯅ ꯊꯤꯡꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯒꯤ ꯔꯥꯏꯠ ꯂꯩꯇꯦ꯫ ꯂꯣꯏꯅꯈ꯭ꯔꯕꯗ ꯑꯣꯟꯁꯤꯟꯅꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯇꯁꯦꯡꯅ, ꯈꯪꯉꯕ? ꯑꯩꯁꯨ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯐꯅꯕ ꯑꯩꯅ ꯂꯝꯕꯤ ꯊꯤꯕꯅꯤ꯫ ꯑꯄꯪ ꯐꯠꯇꯕ ꯃꯤꯒꯨꯝ ꯃꯤꯅ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯝꯃꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯅꯠꯇꯦ, ꯈꯪꯉꯕ? ꯅꯨꯔꯩ ꯅꯣꯛꯇꯤ ꯅꯣꯛꯅꯤꯡꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯜ ꯊꯣꯛꯅ ꯈꯖꯤꯛ ꯅꯣꯛꯏ꯫ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯦ ꯌꯦꯡꯕ ꯌꯥꯏꯅ꯫ ꯀꯩꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗ ꯑꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤ? ꯅꯪꯅ ꯈꯟꯕ ꯋꯥꯈꯜ ꯑꯩꯅ ꯎꯕ ꯉꯝꯃꯤ, ꯈꯪꯉꯕ? ꯅꯪꯅ ꯑꯁꯨꯝꯕ ꯁꯥꯕ ꯑꯩꯉꯣꯟꯗ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯏꯇꯥꯗ ꯌꯦꯠꯀꯤ ꯈꯟꯕꯗꯣ ꯊꯥꯗꯣꯛ꯫ ꯑꯩ ꯊꯝꯃꯒꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯅꯤꯡꯗꯦ꯫ ꯉꯥꯏꯈꯣ, ꯁꯤꯃꯒ ꯇꯥꯈꯣ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯣꯟꯁꯤꯟꯅꯕꯁꯤꯅ ꯑꯩꯒꯤ ꯃꯇꯝ ꯍꯦꯟꯅ ꯃꯥꯡꯉꯤ, ꯑꯗꯨꯅ ꯑꯩꯁꯨ ꯇꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯤꯃ ꯇꯥꯎ, ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯦ ꯏꯕꯦꯝꯃ, ꯅꯄꯨꯟꯁꯤꯗꯨꯗ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯐꯕ ꯋꯥꯈꯜ ꯍꯥꯟꯅ ꯈꯟꯕ ꯇꯝꯃꯨ꯫ ꯐꯠꯇꯕ ꯋꯥꯈꯜꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯅꯪ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤ ꯃꯥꯅ ꯐꯣꯟ ꯑꯗꯨ ꯊꯝꯗ꯭ꯔꯤꯉꯩ ꯇꯝꯉꯥꯟꯕ ꯃꯥꯅ ꯑꯣꯏꯅ ꯐꯣꯟꯗꯨ ꯊꯝꯃꯤ꯫ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯅꯨꯔꯩꯒꯤ ꯋꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯇꯁꯦꯡꯅ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯔꯩꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯔꯩ ꯑꯗꯨ ꯐꯣꯟ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯁꯥꯎꯅ ꯌꯦꯡꯅ ꯍꯥꯏꯔꯤ ꯁꯥꯎꯔꯞ ꯄꯦꯟꯗꯅ꯫ ꯁꯦꯜ ꯄꯥꯏ, ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯑꯩꯅ ꯌꯥꯕ ꯉꯝꯃꯣꯏ꯫ ꯅꯪꯒꯤꯁꯦ ꯇꯧꯁꯤꯟꯅꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯅꯪꯅ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯑꯩꯅ ꯈꯪꯏ꯫ ꯑꯩ ꯁꯣꯏꯗꯅ ꯏꯇꯥꯗ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯏꯟꯊꯣꯛꯅꯕ ꯑꯩ ꯍꯥꯏꯒꯅꯤ꯫ ꯋꯥ ꯑꯗꯨꯃ ꯍꯥꯏꯔꯒ ꯅꯨꯔꯩ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ, ꯌꯥꯝꯅ ꯃꯔꯧ ꯂꯩꯅ ꯌꯦꯡꯕ ꯇꯥꯏ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤꯅ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯇꯝꯉꯥꯟꯕꯗꯨꯁꯨ ꯉꯥꯏ, ꯅꯨꯄꯥꯅꯤ꯫ ꯅꯨꯄꯤ ꯃꯍꯥꯛꯅꯒ ꯑꯣꯏꯅ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯁꯤꯡꯅꯕ ꯑꯃꯒꯨꯝ ꯉꯥꯡꯂꯝꯕꯁꯤꯗ ꯍꯦꯟꯅ ꯃꯉꯣꯟꯗ ꯏꯅꯣꯠ ꯑꯃ ꯍꯥꯞꯄꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯍꯥꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ, ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯁꯤꯡꯅꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯀꯅꯥꯅ ꯉꯝꯕ ꯍꯥꯏꯕꯗꯣ꯫ ꯑꯩꯅ ꯈꯔ ꯐꯗꯣꯛꯄꯁꯤꯗ ꯅꯪꯅ ꯄꯪꯌꯥ ꯌꯥꯕꯒꯨꯝ ꯈꯜꯂꯤ꯫ ꯅꯪꯅ ꯄꯪꯌꯥ ꯌꯥꯕ ꯃꯤ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩ ꯇꯧꯁꯤꯟꯅꯕ ꯍꯩꯕ ꯃꯤ ꯅꯠꯇꯦ꯫ ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯁꯤꯒ ꯅꯪꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯅꯨꯄꯤ ꯅꯪꯅ ꯑꯔꯥꯟꯕꯁꯤꯕꯨ ꯀꯨꯞꯄꯒ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯈꯟꯕ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯅꯪꯒꯨꯝꯕꯤ ꯀꯌꯥ ꯑꯃ ꯂꯩꯕꯅꯅꯤ
ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯣꯠꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝꯅ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕꯁꯤ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯁꯣꯏꯕ ꯃꯆꯥ ꯃꯆꯥꯁꯦ ꯃꯌꯥꯝꯅ ꯈꯪꯗꯦ ꯇꯥꯗꯦ ꯑꯗꯨꯕꯨ ꯅꯨꯔꯩ ꯅꯪ ꯀꯥ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯀꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯕꯅ ꯐꯣꯟ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯈꯠꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯝꯉꯥꯟꯕꯗꯨ ꯉꯁꯤꯗꯤ ꯃꯤꯂꯩ ꯁꯅꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯇꯥꯕ ꯇꯁꯦꯡꯅ ꯄꯥꯝꯃꯤ ꯃꯍꯥꯛ ꯑꯗꯣ ꯑꯗꯨꯅ ꯃꯤꯂꯩ ꯁꯅꯥ ꯑꯗꯨꯗ ꯀꯣꯜ ꯇꯧꯏ ꯁꯣꯝꯗ ꯀꯔꯤ ꯉꯥꯡꯅꯩ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯝ ꯁꯝꯖꯕꯤ ꯃꯤꯂꯩ ꯁꯅꯥ ꯑꯗꯣ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯐꯣꯟ ꯑꯗꯨꯗ ꯇꯝꯉꯥꯟꯕ ꯇꯞꯅ ꯅꯪ ꯊꯕꯛ ꯂꯥꯛꯄ꯭ꯔꯣ ꯑꯩ ꯅꯪꯒ ꯎꯅꯕ ꯄꯥꯝꯃꯤ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ ꯃꯤꯂꯩ ꯁꯅꯥ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ ꯑꯗꯨꯒ ꯇꯞꯅ ꯀꯩ ꯃꯇꯥꯡꯅꯣ ꯑꯩ ꯊꯕꯛꯄꯨꯗꯤ ꯂꯥꯛꯏ ꯑꯗꯣ ꯅꯪꯒ ꯀꯩ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯌꯨꯝꯂꯣꯝꯗ ꯄꯨꯟꯅ ꯆꯠꯄꯗꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯏꯃꯥꯅ ꯌꯥꯝꯅ ꯆꯩ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯐꯣꯟꯁꯤꯗ ꯑꯗꯨꯃꯛ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯅꯨꯄꯤ ꯃꯥꯁꯨ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯀꯔꯤꯁꯨ ꯈꯟꯗꯕ ꯑꯃꯒꯨꯝ ꯅꯨꯄꯥ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯁꯤ ꯑꯁꯨꯝꯅꯒ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯦ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯩ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯃꯤꯂꯩ ꯁꯅꯥꯗꯣ ꯍꯟꯖꯤꯟꯅ ꯑꯃꯨꯛꯁꯨ ꯇꯞꯅ ꯀꯩꯅꯣ ꯃꯤꯅ ꯍꯥꯏꯔꯤꯁꯤ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯣ ꯊꯕꯛ ꯆꯤꯜꯂꯕꯗꯤ ꯑꯩꯁꯨ ꯊꯝꯖꯔꯒꯦ ꯑꯩꯁꯨ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯈꯨꯠ ꯁꯨꯝ ꯂꯦꯞꯄꯗꯤ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯀꯅꯤ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯏꯁꯧ ꯈꯔ ꯀꯜꯂꯕꯁꯨ ꯃꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯕ ꯍꯩꯇꯕꯅꯤ ꯉꯥꯏꯍꯥꯛ ꯃꯥꯅ ꯁꯥꯎꯅꯤꯡꯕꯗꯣ ꯍꯥꯏꯔꯕꯁꯨ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯤꯔꯨꯅꯨ ꯏꯆꯦꯗꯣ ꯌꯥꯝ ꯐꯕꯅꯤ ꯑꯗꯣ ꯑꯩꯒ ꯅꯪꯒ ꯂꯥꯛꯄꯗ ꯅꯣꯏ ꯏꯃꯥꯅ ꯁꯩ ꯍꯥꯏꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯕ꯭ꯔꯣ ꯅꯣꯏ ꯏꯃꯥꯅ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯝꯗꯒ ꯌꯥꯝꯅ ꯍꯥꯏꯔꯤꯕ ꯑꯣꯏꯔꯦꯀꯣ ꯑꯩꯒꯤ ꯋꯥꯔꯤꯒ ꯌꯥꯝ ꯁꯥꯏꯗ ꯅꯪꯗꯤ ꯃꯤꯂꯩ ꯁꯅꯥꯗꯣ ꯍꯧꯖꯤꯛꯇꯗ ꯏꯀꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯗꯨꯅ ꯌꯥꯔꯦ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯕꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯊꯝꯃꯒꯦ ꯑꯩ ꯊꯕꯛ ꯇꯧꯔꯨꯒꯦ ꯅꯣꯏꯒꯤ ꯊꯕꯛ ꯃꯐꯝꯅꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯒꯤ ꯃꯧꯄꯥꯅꯤ ꯃꯗꯨꯈꯛ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯔꯝ ꯂꯩꯇꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯀꯅꯨ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯑꯣꯏꯗꯦ ꯀꯩꯒꯤꯅꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯅꯤꯡꯗ꯭ꯔꯤꯕꯁꯤꯅ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯒꯤꯔꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯔꯅꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯑꯩꯒꯤ ꯏꯊꯤꯜ ꯈꯪꯕ ꯅꯨꯄꯤꯁꯦ ꯅꯪ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯏꯁꯣꯔ ꯑꯁꯤꯅ ꯉꯥꯎꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯒ ꯍꯦꯛ ꯀꯣꯏꯅꯍꯜꯂꯤ ꯑꯣꯏꯒꯗꯕꯁꯤꯒ ꯀꯣꯏꯅꯍꯟꯗꯗꯅ ꯑꯁ ꯌꯥꯔꯦ ꯊꯝꯃꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯃꯤꯂꯩ ꯁꯅꯥ ꯑꯁꯤ ꯍꯥꯏꯅ ꯀꯣꯜ ꯑꯗꯨ ꯐꯠꯀꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯐꯣꯟ ꯊꯝꯈꯤꯕꯗ ꯇꯝꯉꯥꯟꯕꯗꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯃꯤꯂꯩ ꯁꯅꯥꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤ ꯃꯤꯅꯣ ꯑꯁꯨꯛ ꯃꯃꯥꯏ ꯀꯟꯕꯁꯤꯕꯣ ꯀꯩ ꯀꯣꯛꯅꯣ ꯍꯥꯏꯕ ꯃꯥꯒ ꯈꯪꯅꯔꯝꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯩꯕꯨ ꯑꯃꯨꯛ ꯄꯥꯝꯃꯤ ꯑꯩ ꯑꯣꯏꯔꯝꯕꯒꯤ ꯐꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯣꯏꯔꯗꯤ ꯁꯣꯏꯗꯅ ꯐꯨꯅꯔꯅꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯅ ꯈꯤꯡꯂꯛꯄ ꯔꯤꯡꯇꯣꯟ ꯑꯗꯨꯅ ꯃꯁꯥꯗꯣ ꯑꯃꯨꯛ ꯈꯪꯂꯝꯃꯤ ꯇꯝꯉꯥꯟꯕꯗꯨ ꯑꯃꯨꯛꯀ ꯇꯧꯔꯛꯂꯤ ꯁꯧꯔꯥꯡꯅꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯁꯨ ꯌꯥꯝ ꯃꯅꯝ ꯀꯜꯂꯤꯁꯤꯕꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯏꯃꯥ ꯂꯣꯟꯗꯅꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯕꯤꯗ꯭ꯔꯕ ꯀꯩꯅꯣ ꯇꯝꯉꯥꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯧ ꯂꯥꯡꯕꯗꯨꯕꯨ ꯇꯥꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯌꯥꯝ ꯊꯧꯁꯥꯗꯅ ꯑꯩꯒꯤꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯤꯁꯤꯟꯅꯗꯨꯅ ꯁꯥꯎꯔꯞ ꯇꯧꯅ ꯏꯁꯧ ꯂꯥꯡꯅꯕ ꯅꯨꯄꯤ ꯑꯃ ꯐꯪꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯈꯔ ꯌꯥꯝꯅ ꯂꯥꯡꯉꯨ ꯅꯪꯅ ꯂꯥꯡꯂꯤꯕ ꯏꯁꯧꯗꯣ ꯃꯤꯠꯇꯒ ꯎꯔꯦ ꯃꯤꯂꯩ ꯁꯅꯥ ꯍꯥꯏꯗꯣꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯌꯥꯗ ꯀꯨꯝꯃꯤ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯏꯀꯥꯏꯕꯅ ꯅꯨꯄꯤꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗ ꯏꯀꯥꯏꯔꯕꯣ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤꯕꯣ ꯏꯀꯥꯏꯒꯅꯨ ꯏꯀꯥꯏꯒꯅꯨ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯍꯧꯅꯗꯦ ꯑꯗꯣ ꯅꯪꯒ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯎꯅꯁꯤ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯕꯒꯤ ꯑꯌꯥꯕꯗꯣ ꯅꯪꯅ ꯄꯤꯗ꯭ꯔꯕꯅꯤꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯄ ꯇꯥꯕꯅꯤ ꯏꯆꯦꯒꯤ ꯃꯃꯥꯡꯗ ꯑꯣꯏꯅ ꯋꯥꯔꯤ ꯇꯧꯔꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯇꯁꯦꯡꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯗꯤ ꯃꯍꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯑꯗꯨꯅ ꯃꯤꯂꯩ ꯁꯅꯥꯗꯣ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯅꯣꯛꯇꯨꯅ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒꯅ ꯍꯌꯦꯡꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯂꯥꯛꯄꯤꯔꯔꯣꯏ ꯍꯔꯥꯎꯔꯝꯕ ꯅꯨꯄꯥ ꯑꯗꯣ ꯅꯨꯄꯤꯗꯨꯒꯤ ꯐꯥꯒꯤ ꯑꯣꯏꯅ ꯈꯨꯝꯂꯛꯄ ꯋꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯆꯩ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯇꯞꯊꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯂꯩ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯒꯅꯨꯕ ꯁꯨꯝ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯛꯅꯕꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯕꯗꯨꯗ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯐꯩ ꯍꯥꯏꯅ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ
ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯑꯗꯨꯒ ꯑꯩ ꯅꯪꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯅꯕ ꯄꯥꯝꯃꯤ ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨꯕ ꯃꯦꯂꯩꯁꯅ ꯇꯝꯉꯥꯟꯕ ꯃꯥꯅ ꯑꯁꯨꯝꯅ ꯇꯞꯊꯔꯛꯄꯁꯤꯗ ꯃꯍꯥꯛ ꯁꯥꯎꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯃꯨꯛꯁꯨ ꯑꯋꯥꯕ ꯃꯁꯛ ꯈꯪꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯇꯧꯈꯤꯕꯗꯣ ꯑꯔꯥꯟꯕ ꯑꯃꯅꯤ ꯈꯪꯕꯅ ꯇꯤꯡꯊꯣꯛꯅ ꯁꯥꯎꯕ ꯉꯝꯗꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗ ꯂꯤꯌꯨ ꯑꯩ ꯈꯪꯉꯤ ꯇꯁꯦꯡꯅ ꯅꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯍꯩ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯃꯗꯤ ꯅꯪ ꯍꯥꯏꯒꯅꯨ ꯅꯪꯒꯤ ꯑꯋꯥꯕꯗ ꯑꯩ ꯁꯔꯨꯛ ꯌꯥꯕꯗꯤ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯑꯩ ꯅꯪꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯃꯁꯤꯒꯤ ꯑꯌꯥꯕꯁꯤꯃꯗꯤ ꯅꯪꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯗꯨꯅ ꯄꯤꯕꯤꯌꯨ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯂꯥꯛꯄꯤ ꯊꯃꯣꯏ ꯁꯣꯟꯕꯤ ꯃꯍꯥꯛꯅꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯅꯧꯊꯔꯛꯄꯗ ꯃꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯁꯥꯗꯣ ꯃꯤꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯊꯕꯛ ꯂꯥꯛꯂꯒ ꯃꯥꯅ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯤꯅ ꯅꯨꯡꯁꯤꯕ ꯍꯧꯅꯗꯦ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯑꯩ ꯊꯕꯛ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤ ꯈꯔ ꯁꯤꯜꯂꯤ ꯑꯩ ꯍꯣꯔꯦꯟ ꯀꯣꯟꯅ ꯅꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯂꯒꯦ ꯅꯪꯁꯨ ꯀꯥꯍꯦꯟꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯅꯨ ꯑꯩ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯦ ꯃꯦꯂꯩꯁꯅꯥ ꯑꯗꯣ ꯑꯁꯤ ꯍꯥꯏꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯇꯝꯉꯥꯟꯕꯗꯣ ꯍꯔꯥꯎꯖꯩ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯍꯥꯏꯔꯝꯕꯁꯤꯗ ꯋꯥꯈꯜ ꯑꯗꯨ ꯈꯔ ꯌꯥꯡꯉꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯇꯁꯦꯡꯅ ꯁꯤꯡꯅꯕ ꯅꯠꯇꯦ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯔꯤꯅ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯃꯣꯏ ꯀꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯃ ꯑꯣꯏꯅꯕ ꯈꯪꯅꯔꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅꯅꯤ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯃꯦꯂꯩꯁꯅꯥꯗꯣ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯗꯨꯗ ꯈꯟꯒꯅꯨ ꯌꯥꯗꯅ ꯇꯝꯉꯥꯟꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯤ ꯃꯈꯜ ꯃꯈꯜ ꯐꯥꯎꯔꯛꯄ ꯑꯣꯏꯔꯤꯗ꯭ꯔꯥ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯁꯛꯎꯗꯕ ꯂꯪꯂꯥ ꯑꯗꯨꯅ ꯂꯝꯂꯥꯟꯕꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏꯒ ꯀꯤꯁꯤ ꯑꯃ ꯀꯤꯅꯕ ꯍꯣꯠꯅꯔꯛꯂꯤꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯑꯉꯥꯎꯕꯤꯒꯨꯝ ꯃꯨꯃꯣꯟ ꯇꯧꯏ ꯃꯇꯥꯡ ꯆꯥꯗꯅ ꯁꯪꯂꯛꯄ ꯂꯤꯂꯤꯗꯨꯅ ꯃꯦꯂꯩꯁꯅꯥꯗꯨꯅ ꯃꯇꯣꯝꯇ ꯃꯣꯟꯗ꯭ꯔꯪ ꯇꯧꯕ ꯅꯣꯛꯄꯗꯨꯕꯨ ꯎꯍꯧꯕꯅ ꯐꯥꯒꯤ ꯇꯧꯅ ꯂꯛꯅꯔꯛꯏ ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯕꯁꯦ ꯂꯥꯛꯂꯕꯗꯤ ꯌꯥꯗꯦꯅꯦꯀꯣ ꯅꯣꯛꯄ ꯍꯦꯛꯇ ꯇꯧꯕꯤꯅꯤ ꯇꯧꯔꯤꯁꯦ ꯃꯦꯂꯩ ꯅꯪꯗꯤ ꯃꯇꯝ ꯈꯔ ꯂꯩꯈꯣ ꯅꯨꯔꯩꯁꯨ ꯍꯦꯛꯇ ꯆꯠꯈꯤ ꯅꯪꯗꯤ ꯂꯩꯈꯣ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕꯗ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯈꯣ ꯑꯩꯗꯤ ꯑꯔꯤꯕꯤ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯁꯥꯟꯅꯕ ꯅꯨꯄꯤ ꯋꯥꯠꯂꯦꯕ ꯑꯗꯨꯅ ꯅꯣꯏ ꯈꯔꯁꯤ ꯑꯣꯏꯗꯣꯏꯅꯦ ꯅꯪꯁꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯣꯛꯐꯦꯠꯀ ꯑꯃꯨꯛꯇ ꯇꯧꯈꯤꯅꯨꯀꯣ ꯃꯦꯂꯩꯁꯅꯥꯗꯨ ꯏꯀꯥꯏꯕꯅ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯑꯗꯨꯒ ꯋꯥ ꯅꯣꯛꯃꯤꯟꯅꯩ ꯂꯤꯂꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯌꯥꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯦꯞꯄꯁꯦ ꯄꯨꯡꯁꯨ ꯇꯥꯔꯕꯅꯤꯅ ꯑꯩꯅ ꯂꯩꯔꯛꯂꯤꯕ ꯑꯆꯥꯄꯣꯠꯁꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯧ ꯇꯧꯅ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯝꯅ ꯑꯆꯥꯄꯣꯠ ꯑꯗꯨꯃ ꯆꯥꯔꯒ ꯃꯍꯩ ꯌꯨꯝꯂꯣꯝꯗ ꯊꯕꯛ ꯂꯣꯏꯅꯔꯕꯅꯤꯅ ꯍꯟꯅꯔꯦ ꯃꯔꯛ ꯑꯗꯨꯗ ꯃꯦꯂꯩꯁꯅꯥꯗꯨꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯦꯂꯩꯁꯅꯥ ꯃꯥꯇꯕꯨ ꯎꯔꯕꯗꯤ ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯔꯣꯝꯗꯒꯤ ꯇꯝꯉꯥꯟꯕꯗꯣ ꯇꯍꯥ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯀꯣꯛ ꯑꯗꯨ ꯂꯩꯗꯨꯅ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯐꯪꯗꯦ ꯂꯤꯂꯤ ꯑꯗꯨꯅ ꯃꯧꯄꯥꯅ ꯇꯧꯔꯤꯕꯗꯨꯕꯨ ꯎꯕꯅ ꯅꯨꯄꯤ ꯃꯆꯥ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯋꯥꯀꯔꯁꯤꯡꯗꯅꯦ ꯑꯃꯨꯛ ꯏꯔꯥꯡ ꯇꯧꯁꯤꯟꯕꯤꯔꯅꯨ ꯅꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯇꯧꯕꯗꯣ ꯄꯦꯜꯂꯛꯇ꯭ꯔꯕ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯐꯔꯦ ꯂꯥꯛꯑꯕꯅꯤꯅ ꯄꯨꯟꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯨꯡꯉꯣ ꯇꯝꯉꯥꯟꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯁꯤ ꯑꯗꯨꯒ ꯃꯥꯟꯅꯕꯗꯨ ꯇꯟꯗꯨꯅ ꯑꯁꯨꯝ ꯇꯧꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯌꯤꯡꯕ ꯃꯥꯂꯪꯅ ꯂꯤꯔꯤ ꯍꯨꯝꯂꯛꯄ ꯂꯝꯄꯥꯛꯇ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯀꯌꯥꯅ ꯁꯥꯟꯅꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯦꯂꯩꯁꯅꯥꯗꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯃꯣꯂꯤ ꯃꯇꯣꯝꯇ ꯂꯥꯛꯏ ꯋꯥꯈꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯔꯣꯜ ꯂꯣꯜꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯁꯦꯝꯗꯧꯅꯤ ꯑꯩꯕꯨ ꯍꯧꯈꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯟꯖꯤꯟ ꯈꯟꯗꯨꯅ ꯂꯩꯔꯗ꯭ꯔꯥ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕ ꯃꯇꯝꯗ ꯃꯤꯅꯣꯛ ꯆꯥꯎꯕ ꯁꯃꯥꯖ ꯑꯁꯤꯗ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯈꯟꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯥꯛꯏ ꯂꯝꯄꯥꯛ ꯌꯧꯔꯛꯄꯗꯨꯗ ꯃꯥꯕꯨ ꯍꯜꯂꯛꯄꯗꯒꯤ ꯉꯁꯥꯏꯗꯒꯤ ꯃꯥꯕు ꯉꯥꯏꯔꯝꯕ ꯅꯨꯡꯁꯤꯕꯗ ꯑꯅꯝ ꯀꯟꯕ ꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯂꯥꯛꯄ ꯎꯕꯗ ꯇꯔꯥꯝ ꯀꯧꯔꯛꯂꯝꯃꯤ ꯃꯦꯂꯩ ꯅꯪ ꯉꯥꯏꯔꯝꯃꯤꯅꯦ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯥꯛꯄꯅ ꯅꯥꯛ ꯌꯦꯠ ꯑꯗꯨꯗ ꯀꯅꯥ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯤ ꯑꯃꯅ ꯀꯧꯔꯛꯄꯁꯤꯗ ꯋꯥꯈꯜ ꯑꯣꯏꯔꯛꯂꯤ ꯎꯋꯥꯡꯕ ꯑꯣꯏꯔꯝꯕꯗ ꯑꯩꯃ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯈꯟꯗꯅ ꯎꯋꯥꯡꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ
ꯃꯦꯂꯩꯁꯅꯥ ꯀꯩꯁꯨ ꯈꯟꯗ ꯏꯆꯝ ꯆꯝꯊꯣꯛꯅ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥꯒ ꯃꯥꯜꯂꯒ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯃꯤꯔꯣ ꯑꯩꯁꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯗ꯭ꯔꯕꯁꯨ ꯌꯨꯝꯗ ꯍꯣꯇꯦꯜꯗ ꯑꯗꯨꯃꯛ ꯂꯩꯔꯝꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕꯁꯤꯒ ꯌꯨꯝꯗ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯃꯨꯛꯁꯨ ꯃꯦꯂꯩꯁꯅꯥ ꯑꯗꯨꯒꯤ ꯏꯆꯝ ꯆꯝꯕ ꯏꯀꯣꯏ ꯀꯣꯏꯖꯗꯕ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯄꯨꯋꯥꯡꯕꯗꯣ ꯃꯦꯂꯩꯁꯅꯥꯗꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯍꯥꯟꯈꯩꯒ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯇꯞꯅ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯉꯥꯏꯔꯝꯃꯤꯁꯦ ꯄꯨꯋꯥꯡꯕꯗꯣ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯇꯧꯗ ꯅꯨꯄꯤ ꯑꯁꯤꯅ ꯈꯪꯕꯤꯕꯁꯤꯗ ꯃꯦꯂꯩꯁꯅꯥ ꯇꯞꯅ ꯑꯩꯅ ꯁꯥꯎꯒꯗꯕ ꯋꯥꯗꯤ ꯅꯪ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯒꯗꯤ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯇꯥꯒꯦ ꯄꯨꯋꯥꯡꯕ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯇꯞꯅ ꯑꯩꯅ ꯍꯥꯏꯒꯦꯅ ꯂꯥꯛꯄ ꯋꯥꯁꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯥꯎꯒꯅꯤ ꯑꯗꯨꯅ ꯑꯩ ꯍꯥꯏꯔꯔꯣꯏꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯈꯔꯁꯦ ꯍꯥꯏꯒꯦꯅ ꯑꯩꯅ ꯂꯝꯕꯤꯁꯤꯗ ꯅꯪꯕꯨ ꯉꯥꯏꯕꯅꯤ ꯃꯦꯂꯩ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯎꯠꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯦꯂꯩꯁꯅꯥ ꯑꯗꯨꯅ ꯇꯞꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ ꯑꯩ ꯇꯥꯔꯒꯦ ꯑꯩ ꯁꯥꯎꯔꯔꯣꯏ ꯄꯨꯋꯥꯡꯕꯗꯣ ꯃꯦꯂꯩꯁꯅꯥꯅ ꯑꯁꯨꯝꯅꯃꯨꯛ ꯍꯥꯏꯔꯛꯄꯁꯤꯗ ꯃꯦꯂꯩꯁꯅꯥ ꯃꯉꯣꯟꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯉꯤ ꯃꯦꯂꯩꯁꯅꯥꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ ꯄꯨꯋꯥꯡꯕ ꯇꯞꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯕ ꯉꯝꯗ ꯃꯔꯨ ꯂꯨꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯁꯦꯡꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯑꯩ ꯍꯪꯒꯦ ꯃꯦꯂꯩ ꯅꯪ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯄꯨꯋꯥꯡꯕ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯃꯔꯨ ꯂꯨꯛꯅ ꯂꯩ ꯍꯪꯒꯠꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯕ ꯐꯥꯎꯕ ꯇꯁꯦꯡꯅ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯦꯂꯩꯁꯅꯥ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛ ꯑꯋꯥꯕ ꯀꯌꯥ ꯐꯥꯎꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩ ꯅꯪꯕꯨ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯨꯡꯁꯤꯕ ꯇꯁꯦꯡꯅ ꯑꯩ ꯉꯝꯂꯔꯣꯏ ꯄꯨꯋꯥꯡꯕ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯃꯁꯥꯗꯨꯗ ꯐꯥꯎꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯨꯋꯥꯡꯕ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯋꯥꯕꯗꯨꯕꯨ ꯈꯪꯖꯩ